Imphal area ki consumers singidamak secure prepaid meter Sijinabagi guideline khara. Prepaid meter da yauriba keypad ka chap manana freedom unit hana unit amasu meter gi mapanda laigani. Hariba freedom unit ki keypad ki function khara. 1 namaga lemhoriba energy amasung numit masing. 2 namaga Sijinakiba energy ki cost yengba yagani. 3 da electricity ki rate. 4 da mamangi recharge taukiba masing manga gi code. 5 ta meter da hapa apunba sen amasung ABC code. 6 ta refund taunabagi code. 7 da thagi Sijinabagi cost. 8 ta present load ta haukiba pungjada Sijinakibagi cost. 9 da Sijinakiba unit. 0 da voltage ki current det amasung matam na chingba. Asterisk natraga star da start natraga delete tawfamni. Hashtag na enter tawfamni. Recharge code karam haina hapchingani. Ahan bada star button nambiyu. Digit 20 ki recharge code adu nambiyu. Karigumba aranba digit ama namsiluba tarabadi star button namduna kakhatpiyu. Hash button nambiduna enter tawbiyu. Accepted message asi laklabadi adongi recharge adu mai paklabani. Karigumba code adu reject tawrabadi makhagi piriba message sing asigi marakta ama thorakani. Error adomna namkiba code adu lale natraga tapna haple. Duplicate code asi hana Sijinakraba code ni. Incorrect adomna namkiba code adu lale. Credit HI adongi account balance marang kaina lairi kona recharge tawbiyu. Wrong tar tarif adu hongdokre aduna special long code Sijinaduna recharge tawbiyu. Account balance check karam haina tawgani. Hashtag nambiyu amasung auto scroll mode activate tawraba matung makhagi message asum haina thorakpa ngaibiyu. Adomna karigumba atopa button Sijinabiram labadi auto scrolling honaba second kun ngaibiyu. Sijinakiba electricity cost haibadi maigi mamal adu khangdokpiyu. 2 button nambiyu 2 button hanjina nambiduna mathang manau naina Sijinakiba electricity ki cost yengbiba yagani. Today cost ngasi Sijinakiba paisa masing. Previous day cost ngarang Sijinakiba paisa masing. Previous week cost haukiba chayoda Sijinakiba paisa masing. Previous month cost haukiba thada Sijinakiba paisa masing. Account balance ki display karam haina yengani. Money adongi prepaid balance marang kaina lairi. Low money adongi balance yamdre thinthadana recharge tawbiro. EM credit adongi balance laitre adongi meter asi emergency credit ta chalairi disconnection laitanaba khudakta recharge tawbiyu. No credit adongi balance laitre EM credit su Sijinaba loikre khudakta recharge tawbiduna supply amok reconnect tawbiyu. Alarm karigumba adongi prepaid meter adugi alarm khonglakpa tarabadi adom kari tawgani. Low money button ama hekta nambiduna acknowledge tawbiyu. Thindhadana recharge tawbiyu. No credit adongi supply du disconnect tawzare button ama hekta namsindiduna emergency credit natraga matam kharagi oina adongi supply du restore tawbiyu. Thindhadana recharge tawbiyu. EM credit adom hozik emergency credit Sijinari. Power disconnection laitanaba adongi meter adu thindhadana recharge tawbiyu. Overload karam haina hanthahangani. Karigumba overload oina mai Sijinaba thoklabadi alarm ama khonglakani aduga freedom meter gi display da high load haiba message ama flash oina thorakani. Hariba fibam asi makhatana chatharabadi meter adu masa mathanta disconnect tawzakhini. Sijinabada mathau tadaba appliance sing muthatpiduna load adu hanthahanbiyu. Matangda 0 button nambiduna supply adu amuk hana reconnect tawbiyu. For any prepaid related issues for Imphal area consumers, please call 1912 9 a.m. to 5 p.m. all days of the week including Sundays and general holidays. The complete secure meter manual can be downloaded from our website www.mspdcl.com.